Akasvani Imphal Ngangom Kiran Pau Pajari Ahan Bedamani Pau Manipur Sangai Festival ging asi tarit ni chanma numitta nat kyoib thorom sing yauna makhal mathal gi thorom kaya pangthokli khongjing sangsilak paryawa angang singda aso open nangan kiba thawungbu Manipur Commission for Protection of Child Rights na yamna kan yaning da phongdorakli angang singbu sahi sudana lohongbu thingna ba bal biba mukta bharat ki thorom asi mafam kaya da pangthok nakhi masagi nat amasung sanabi singak tuna thamna ba khana ne ba mifam amangasi Imphal pangthokre अमसुंग पाकिस्तान की सोशल मीडिया अकाउंट खरदा राष्ट्रपति द्रौपदी मुर्मू की सासिनब वीडियो थागलगलिबदु अरानबनी हाइना पीआईबी ना हाइरी मणिपुर संगाई फेस्टिवल की ngasi tarit ni chanma numitta tongan tongan bu mafam singda nat kyoib thorom sing yauna makhal mathal gi thorom kaya pangthokli Palace Compound Laiba, Bhagasan Often Year Theatre da Maring, Monsang Tarau gi nat kyoib jagoi sing utli. Tungda Eastern Zonal Cultural Center gi artist singasu Kala Sanskriti gi thorum kya utki. Men venue ori bahapta kangjibungda folk dance composition amadi folk experimental music utki. Festival asig sarkama oina MSFDS the Sangai Film Festival da Manoranjan Longjam gi feature film Langoi amadi Laimayum Surjakant Sarmagi Hayengna Kanagino Utki Imphal iski Pukhau area da handak ta khongjang sangsilakpa singi marakti yawba angang singda asok apan nangan khibadubu Manipur Commission for Protection of Child Rights na yamna kan yaning da phongdorakli Commission 6 Chairperson Kaisham Pradeep Kumar na Akasvani Imphal da hai Juvenile Justice Act lisingni taramanga masung UN Convention on the Rights of the Child gi matungina angang singa santi mong da aningba apamba sing phongdok sabiyai Miam punwafam singda angang singda karimo makhlamatagi asok apan thoiloidabani amasung makhoi bungakpi senbi kadabni haibwafam singasi security force amasung administrative authority singna ningsing pham thoi Mahana hai sahi ani makhairom phajalak labo Manipur gi irang asina angang singi haksang psychology amasung pungning wakal da sauna saitheng piri angang singda lichaina kanba tear gas ka pamadi phu chebagi thong sing tawdana ba commission asina security personnel singda hairi Sri Pradeep Kumar na hai Karigumba matamda pendaba helaktana miyamna protest torokpada sei trai bani makhada leiba angang sing yauksilakpa yawi adugumba phim tuda akoigi lamdam asigi police personnel sing amadi security forces na angang protester sing adu laksinabo honaba matamda ka henba lathisa stoba mokbom kapa tear gas kapa amadi angang singbu tanaduna phubi chaibiba phaba makoigi haksangda ka henna Nanai Piva se Kudak Telepinava Manipur Commission for Protection of Child Rights na Thamjari Sivasena Manipur Pradesh na hairi Manipurda athubu matamda miyamna pamnaba popular government amathamduna IDP sing khunda laita hanaba honabiu Imphal gi babu parada laiba Bala Sahib Udhab Thackeray Bhavanda pangthokpa pawgi mifam amada Sivasena Manipur Pradesh ki President Moirangthem Tombin hai Sarkar asina Sangai Festival su pangthokadabani aduga singkhong singa da laiba asoyangam thoktaba mayum singda matik saba security piduna IDP sing hanjil hanana bohanagadabani Mahana hai sahi ahum helaklaba IDP sing samasya sing hojik phawu loisin mangamdri masigi mathakta Griha Mantri na National Highway sing ayat apan laitana chalhanna ba hai krabasu hojik phawu thabak to onthok mangamdri IDP sing na mayumem da hanjalagi haina sangsilakpa khongjangda security force na pucheba tawbadagi aso apan yawkiba thodok nungaite Relief camp ta lairiba IDP sing gidamak nongmada lupa marfu mari piba haibasi laibak thibani Sri Tombin hai Sangai Festival su pangtok piyo aduga loina na internal displaced persons singi ujik yum mai chahuk daba yum thudit daba adu peri dele ri bak yum singda state forces central forces sinaraga mugi ne sangan ba ujik le ba national highway gi free movement yadaba IDP singi le ba problem sing si solve to si aduga popular government am mention tawraga miyam gi yai phanana ba
ꯃꯣꯏꯁꯨ ꯁꯤꯟꯕ ꯂꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯕꯗꯨꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ Tamenglong Forest Division Range Forest Club Tamenglong amasung Taruksuba Battalion Assam Rifles ka punna khusumnaduna Amar Falcon Run lisingani kun manganga si pangtokre lamjala duda nupi kunitho yawna punna miyoi marpunitho isharuk yaki Thormasi Tamenglong jila da Amar Falcon haribu sek makhalasi yokhanaba paikalak pathabaksing sahi tara surakpaga mari lainena pangtokpani Amar Falcon Conservation gi sarkamoina sahi asida Amar Falcon ahum apang pang ahu amasung alangda GPS tracking tawduna makoina paikiba laifam amasung sakta phongi matangda kupna yengsilli pawgi marakta natenu break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu laying bada khudong chaba pizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akasvani Imphal dagini Angang singbu sahi sudana luhongba thingnanaba Bal Biba Mukta Bharat ki thorum ngasi mafam kayada pangthoknaki Imphal East Jilla gi Deputy Commissioner gi conference holding ngasi Bal Biba Mukta Bharat ki thorum pangthoktuna Deputy Commissioner Dr. Nibedita Laren Lakpum Lulusingduna official singna wasak lauki District Administration Bishnupur amasung District Child Protection Unit Bishnupur nu punna sinduna Mini Secretariat laiba conference hall pangthokiba thorumda sahi sudriba angang singbu luhongba thingnanaba wasak lauki District Administration Kaksing na sinduna si Kaksing Mini Secretariat laiba conference hall pangthokiba thorumda Jilla asigi Deputy Commissioner P Santi Kumar na lusingduna miyamna Bal Biba Mukta Bharat ki wasak lauki Kangpopi District Administration amasung Integrated Rural Management Association ani na punna khusumnaduna nongmagi oiba Bal Biba Mukta Bharat ki jila thaki mifam amangasi pangthokre Sapar mainada laiba JK Conference Hall pangthokiba thormaduda Child Marriage Prohibition Officer N Sokhongam Baite yauna akang ahi singna wa ngangki Pherjol Jilla dasu Jilla asigi Deputy Commissioner Manuam Singh na lusingduna Bal Biba Mukta Bharat ki wasak lauki District Administration Tamenglong singduna Bal Biba Mukta Bharat ki thorong si Tamenglong Jilla da supang thoki thormudu de Jilla asigi Additional Deputy Commissioner Chunglen Mang Kipkyan singduna wasak lauki Kunmathoi suba Glory Day ki thorong asidagi Chadong village da hokre hawdokpagi thormudu da athoi meeting oina saruk yakiba Sis Hospital and Research ki chairman cum Managing Director Dr. Palin Khundongbom na hai Thobal Multipurpose Project lakpadagi ising thumjinduna hana mafam aduda lairamba khunja singna atopa mafam singda hongdok nakibadu Glory Day gi thorumda laktuna punna saruk yaminabasi yamna phaba thorum amani mahakna hai Adum Sadonggi history di mayamnasu khangbire ising dam sabagi aduna maram aina mafam kaya do hongdokraba chingwang wang lana chanahraba mayamdu unanabagi sakhang maikhang nanabagi tanjadu pibi oina pangthokpo oina ui aduga history siga magi phajaba siga punjalaga Manipur government na aduga mayamgi private sector singna honaba matamda masi one of the best tourist attraction oine thamjage Hawdokpagi thormaduda ichamgi hanagi president oramba Nongthomam Rajendro saruk yaki Kunmathoi suba Glory Day gi thormasi hayeng loisingani Manipur da laiminariba kanglo phurup khudimak na masa masagi nat amasung chanabi sing ngaktuna amatoina nungsi sanana laiminasi haibu hiramda khananenba mifam amangasi Imphal laiba All Manipur Ethnical Socio-Cultural Organization MSCO gi office da pangthokre Thoromadu MSCO Manipuri Nat Kanbaluf amasung All Manipur Art and Culture Students Union punna sinduna pangthokibani Thoromadu wangang kibasingna masa masagi nat chanibi sing ngaktuna masagi asing saktam yokhatuna thamnanaba wafam kaya phongdoknaki Thobal Jilla ki Charangpat Mamanglekay laiba Shanagi Khongnang Village Level Federation ki chahigi mifam ngasi pangthokre Thoromadu Indian Red Cross Society Thobal District Branch ki Chairman Kangabam Sadanandana athoy mitung oiduna saruk yaki
Kanglaipak Students Association Jiribam District Council ki kunsuba mapok kumon tharung ase pangthokre tharumadu da saruk yakiba tongan civil society organization singlu singba singna Jiribam da mahiroi singlup asina lorkiba thaudang singbu singthaki DM College of Teacher Education Imphal gi yankhai humdoi shaba annual college week tharung asidagi college asigi campus ta hokre trainees union sinba numit taruk nisum chathagaba college week tharum asida tongan ba house mari khaidoktuna akhanaba co-curricular activities in the Yumpham Tharum Kaya Pangtok Kani Haidi. All Jiribam working journalist Union Linkapeda Sobu Thaudang Lor Mamasung Union Sigit Tam Taruklak President Waram Laba, senior journalist Mainam Joy Mangol na Laikidabada, Union Asina Wawa Pongdokre, Union Asiga Pistingasi Awa Pongdokugimi Pamama Pangtoki. Gawada Sathari Bayankai Taruksuba International Film Festival of India Gingasini Pani Chenmanamita, Kala Academy Auditorium da New Northeast Cinema and Film School Sabi Hiram the Kananabagi Tormama Pangtoki. Tormoda Manipuri Maming Lera filmmaker Hawam Pawan Kumar Su Sark Yaduna Mahagna Kumjali Singh Matsamapan Marputaradi Hauduna Hosuk Pawada Film Gilamda Tabak Torpuda Tangarakpa Singnabakayagi Wari Leki. प्रधानमंत्री नरेंद्र मोदी की पुंगनिंगी वा मन की बात की चाम कुनिपान सुबह एपिसोड थासी कुंत्रा नोमाजिंग निमित की अयुक पुंग तरा माथोइदा आकाशवाणी की ठोंग संदोकनी थर्मसी AIR न्यूज DD न्यूज PMO मसुंग इंफॉर्मेशन एंड ब्रॉडकास्टिंग मंत्रालय की यूट्यूब चैनल सिंगसु लाइव स्ट्रीमिंग तौगनी थर्मसी LRS चोरसान पुरदसु संदोकनी मसी की मणिपुरी वाहन थोक प्रधानमंत्री नवांगांग बहक लोइबगा आकाशवाणी इंफाल न संदोकनी मसी नुमित असिमकी नुमिदांग पुंग निपान सोमु अहन संदोकनी डायलेक्ट लोल सिंगदना मथंगी नुमित संदोकनी आकाशवाणी इंफाल की पाउ ताबिरी Press Information Bureau PIB ने हाइरी पाकिस्तान के सोशल मीडिया अकाउंट खरदा राष्ट्रपति द्रौपदी मुर्मू की शासनब वीडियो थागतुना अरानबो वाफम कया संदोरक पथ्यांगनारे PIB के फैक्ट चेकिंग यूनिट ना हाई वीडियो सिंगसी आर्टिफिशियल इंटेलिजेंस AI सिजनदुना सेमनी वीडियो सिंगसिना लेबाक असिगी मियाम मरक्ता लाना लौंग बियाबो वाफम कया संदोकली PIB ने मखा ताना सेंगदोकलदुना हाई राष्ट्रपति ना सिंग मखल के वीडियो सिंग फोंगदोकली वाफम सिंगसी युमफम याउदबा अरानबा ngaktani मियामना सिगमा वीडियो सिंगी मतंग सममनब लैरबा मदी असेंगबदु खंगनिंगबदी मोबाइल नंबर 918799711259 द फोन तबिर उनत्रगा ईमेल factcheck@pib.gov.in द थारकप यागनी हाइरी प्रधानमंत्री नरेंद्र मोदी कर्नाटक अमसुंग गवादा हयंग चटकनी श्री मोदी न हयंग कर्नाटक का दा थुंगबगा उदुपुरी द लैब श्री कृष्ण मथा द चटकनी मसुंग मफम अदु द पांगथोकपा लक्ष्य कांथा गित्ता परयाना थोरमदा सरुक यागनी हौजिक सानबगी पाउ नोंमैकापम बेदमनी दगी Manipur Horse Riding and Polo Association Sinduna Imphal gi Mapal Kangzaibungda Sathariba Taramanga Suba Manipur Polo International gi ngasi sanakiba ahanba mesta India Polo Team bi Manipurna USA Polo Team bu Panjel Taret Mari da thoikre Final match tha asigi kunmapanda India bi Manipur ga Colombia ga thengnaragani All Manipur Polo Association Senduna Kangla Manung Kangzaibungda Sathariba Sagol Kangzai Cup Inglisingani Kungamanga gi ngasi sanakiba ahanba semifinal matchingda Chingkhai Hunba Polo Club na Kakching District Polo Association bu Panjel Tara Taret Anida thoikre Atopa match amadana X Polo Club na Tentha Polo Club bu Panjel Tara nithoi ahumda thoikre Tha asigi kungamapanda pangthokadaba cup asigi final da Chingkai Hunba Polo Club amadi X Polo Club thengnaragani Tara suba MNCA Plate tournament gi ngasi Laidenjam Public Ground da sanakiba match da IBSA Yumnam Lekaina PSC Khuyathongbu run marfudra humdoi da thoikre Moijing Public Ground da sanakiba match da KCBO Kongpalna YUCC Kwakaithel Moirangpurel bu wicket mangada thoikre Guwahati da laiba Indira Gandhi Athletics Stadium da anisuba North East Para Sport Meet Inglising ani kungamanga ngasidagi hogdokre Manipur gi oina Dr Kiran Yendrembamna luchingduna sanaroi taruk saruk yari Malaysia gi Ipoh Perak ta sathariba 38 suba Sultan
Azlan Saha Cup Inglising ani kunga mangagi ngasi sanakiba match amada Bharat ki nupagi hockey team na New Zealand bu panjel ahum anida maithiba pikre. Bharat ki team da Manipur gi Nilakanta Sharma amasung Moirangthem Rabichandra saruk yari. Agartala gi Police Training Academy da chathariba nupi gi chahi kungahumdoi gi makhada leiba T20 Trophy Club Women's Cricket ta Manipur na Mizoram bu run nifuma thoida thoiki. Kiran अरोबद मरो पाव अमहन्ना मणिपुर संगाई फेस्टिवल ngasi tari ni chanma numit tongan tongan ma tharung kya pangthokli khongjang changsin bada yaw bangang singda so open thon babu Manipur State Commission for Protection of Child Rights na yaning da phongdokli angang sing sahi sutun lohong ba thingnana ba bal biba mukta bhar ki thorum tongan tongan phong kya da pangthokna ki masagi natchani bi singak tuna thamna ba mi phum manga si Imphal pangthok kre masung Pakistan social media account khara da Rashtrapati Draupadi Murmu gi sasana video thagal ki badwa ran mani haina PIB na hairi Paulo Jari